ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯍꯥꯏꯕꯗꯤ ꯊꯥ ꯑꯅꯤꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯦꯖꯤꯇꯦꯁꯟ ꯃꯌꯥꯝ ꯑꯃ ꯑꯃꯗꯤ ꯂꯣꯏꯅꯅ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚ ꯃꯌꯥꯝ ꯑꯃ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯃꯨꯚ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯇꯧꯕ ꯃꯈꯟꯒꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯃꯗꯨꯒꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯄꯥꯎꯖꯦꯜ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤ ꯈꯣꯡꯆꯠ ꯑꯃ ꯇꯥꯡ 10ꯗ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕꯗꯨ ꯑꯩꯈꯣꯏ ꯉꯁꯤ ꯗꯦꯜꯂꯤꯗꯒꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡ ꯂꯣꯏꯅꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁ ꯕꯦꯌꯔ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯎꯅꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯆꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯍꯣꯠꯅꯕꯤꯈꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄ꯭ꯔꯦꯁꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯥꯡꯃꯤꯟꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯨ ꯗꯦꯜꯂꯤꯗ ꯃꯈꯣꯏꯅ ꯁꯣꯝꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯎꯅꯒꯦꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯨ ꯗꯦꯜꯂꯤꯗ ꯆꯪꯉꯛꯑꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯀꯥꯡꯕꯨꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕꯗ ꯃꯈꯣꯏ 7-9 ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ MLAꯁꯤꯡ ꯑꯗꯩ ꯏꯚꯟ ꯑꯦꯛꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯈꯣꯏꯐꯥꯎ ꯆꯪꯉꯛꯑꯒ ꯄꯨꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯃꯤꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯗꯥꯡꯗꯨꯅꯤ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯇꯧꯖꯔꯨꯏꯁꯦ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯗꯦꯜꯂꯤꯗ ꯑꯩꯈꯣꯏꯅ ꯎꯅꯖꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯁꯤ ꯇꯧꯔꯤꯕ ꯂꯩꯔꯤꯕ ꯊꯕꯛꯁꯤ ꯃꯅꯤꯄꯨꯔꯒꯤ May 3ꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯏꯔꯥꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯏꯟꯗꯤꯌꯟ ꯈꯪꯗꯣꯛꯑ ꯃꯇꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗ NRC ꯑꯣꯏꯅ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯀꯟꯁꯔꯟ ꯑꯣꯏꯅ ꯌꯥꯝꯅ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯃꯤꯅꯤꯠ 35ꯗꯒꯤ ꯍꯧꯔꯒ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯖꯤꯠ ꯗꯌꯥꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯟꯆꯥꯔꯖ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯗꯤ ꯄꯨꯡ 2.5-3 ꯐꯥꯎ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨꯝ ꯗꯤꯇꯦꯜ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯤꯌꯔꯤꯡ ꯑꯃ ꯀꯣꯔꯠꯇ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯂꯨꯝꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁꯁꯤ ꯌꯩꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯊꯥꯖꯕ ꯂꯩꯖꯩ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯁꯦꯟꯁꯁ ꯌꯩꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯤ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤ ꯌꯥꯅꯔꯒ ꯀꯃꯥꯏꯅ ꯄꯨꯊꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯌꯥꯝꯕ ꯈꯟꯅꯔꯒ ꯂꯥꯛꯆꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯃꯥꯡꯗ ꯁꯦꯟꯁꯁꯁꯤ ꯁꯣꯏꯗꯅ ꯌꯩꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏ ꯊꯥꯖꯕ ꯂꯩꯖꯩ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯍꯌꯦꯡ ꯑꯣꯏꯕ ꯌꯥꯏ ꯍꯪꯆꯤꯠ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏ ꯇꯥꯡ 2 ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯒꯤ ꯃꯃꯥꯡꯗ ꯁꯦꯟꯁꯁꯁꯤ ꯁꯣꯏꯗꯅ ꯌꯩꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯖꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯥꯡꯗ ꯇꯥꯒꯗꯧꯔꯤꯕ ꯄꯣꯠꯁꯤ ꯁꯦꯟꯁꯁꯁꯤ ꯌꯩꯊꯣꯛꯑ ꯃꯇꯨꯡꯗ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ NRCꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯄ꯭ꯔꯣꯁꯤꯠ ꯇꯧꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅꯦ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯦ ꯂꯣꯏꯅꯅ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯄꯨꯟꯅ ꯇꯦꯕꯜ ꯑꯃꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯤꯔꯒ ꯃꯌꯥꯝꯁꯤ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯈꯟꯗꯣꯛꯑ ꯃꯇꯝꯗ ꯑꯣꯔꯤꯖꯤꯅꯦꯜꯁꯤꯡꯅ ꯀꯔꯤ ꯑꯣꯏꯅꯤ ꯀꯅꯥꯅ ꯄꯔꯃꯅꯦꯟ ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯒꯅꯤ ꯊꯦꯡꯅ ꯆꯪꯉꯛꯄꯅ ꯀꯗꯥꯏꯗꯒꯤ ꯀꯜꯀꯨꯂꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯡꯁꯤ ꯆꯞ ꯆꯥꯅ ꯈꯟꯅꯕꯒꯤ ꯃꯊꯧ ꯑꯃ ꯇꯥꯏ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝ ꯌꯥꯎꯗꯅ ꯃꯤꯌꯥꯝ ꯈꯪꯗꯅ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯅ ꯗꯤꯁꯤꯖꯟ ꯂꯧꯔꯛꯀꯗꯕ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯔꯦꯞ ꯇꯥꯔꯛꯀꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯉꯥꯡꯕꯤꯈꯤꯕ ꯃꯌꯥꯝꯗꯨ ꯃꯗꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ ꯂꯣꯏꯅꯅ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟ ꯑꯃꯗ TV ꯗꯤꯁꯀꯁꯟ ꯑꯃꯗ ꯂꯩꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯁꯤꯅꯤ ꯆꯠꯈꯤꯕ ꯀꯥꯡꯕꯨꯁꯤꯅ ꯁꯤꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯌꯥꯕ ꯃꯑꯣꯡꯗ ꯗꯤꯁꯥꯏꯠ ꯇꯧꯔꯛꯄ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯄꯤꯅꯤꯌꯟꯁꯤꯡꯗꯨ ꯈꯔ ꯐꯥꯊꯕꯤꯔꯒ ꯃꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯁꯨ ꯗꯣꯀꯨꯃꯦꯟ ꯋꯥꯏꯁ ꯀꯗꯥꯏꯗ ꯇꯧꯔꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯀꯃꯥꯏꯅ ꯄ꯭ꯔꯦꯁꯔ ꯇꯧꯔꯤ ꯁꯤꯗꯒꯤ MLA ꯃꯌꯥꯝꯅ ꯆꯪꯉꯤꯁꯤꯅ ꯀꯃꯥꯏꯅ ꯆꯪꯉꯤꯅꯣ ꯃꯣꯏꯒꯤ ꯁꯣꯔꯁ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯎꯅꯕ ꯆꯪꯕ ꯃꯇꯝꯗ ꯑꯣꯅꯔꯦꯕꯜ ꯔꯥꯙꯦꯁ꯭ꯌꯥꯝꯁꯤꯅ ꯃꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁ꯭ꯄꯣꯛꯁ ꯄꯔꯁꯟꯁꯤꯅ ꯑꯩꯈꯣꯏꯒ ꯆꯪꯃꯤꯟꯅꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯄꯣꯏꯟꯃꯦꯟꯠ ꯂꯧꯋꯦꯅ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯂꯥꯎꯊꯣꯛꯆꯈꯤꯕꯅꯤ ꯒꯚꯔꯅꯔꯗꯒꯤ ꯊꯣꯛꯂꯛꯄꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯄꯣꯏꯟꯃꯦꯟꯠ ꯂꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯐꯣꯔꯁ ꯂꯦꯟꯗꯤꯡ ꯇꯧꯅꯤꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ MLAꯁꯤꯡ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚꯁꯤꯡꯁꯤꯅ ꯗꯦꯜꯂꯤꯗ ꯂꯥꯛꯑꯒ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯅꯕ ꯑꯦꯁꯤꯁ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯟꯅ ꯑꯣꯏꯕꯤꯔꯝꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯅꯤꯁꯤꯅ ꯃꯈꯣꯏꯅ ꯀꯟꯁꯔꯟ ꯑꯣꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏꯅ ꯎꯅꯅꯤꯡꯕ ꯃꯤꯁꯤꯡꯗꯣ ꯑꯌꯥꯝꯕ ꯎꯅꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯂꯧꯖꯩ IBꯒꯤ ꯂꯩꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔꯗꯒꯤꯁꯨ
lei somda lei biriba intelligence ki IB ki amadi notice ki leiba information piriba intelligence wire mayam sina su manipur ki information se aduma phajana pidiram raina khanjai masigi khudam maibu akoi ki 14 CSO ki akoi ki yamba ipsa ki president oi biriba BCSO ramane hana KC ki president oi biramba Vidyananda amadi akoi ki oza MU ki oza demographer amaga akoi ga naminaraga khongiba laik se akoi na paidringai da IB da changma matam da moina na like se paira ga moi study to le me ai tare ko akoina like se pige to kana we already have it kaina to ga yamna detail waina yam kuina ko hiji pochi study to we masi me am si ni le se loina loina na akoi using mang da tare ko pochi manipur miyam akoi me am khana ga mana ga akoi gi mang da tare ba using honorable Amit Shah lakani ai sida October daraman lakani ai se masi lakni ai mang sida hayeng hangsit ai khan bada akoi ki thasaba matungina assembly mamangda census soidana yaithokada male adugo adu yaitho matungda akoi da NRC oina tawse habda kamain lakani natraga foreigner ek na tawrakadra natraga atopa empower tawgadra haiba potu government ga phaminaraga munna khanabagi tanja do lowdaba yaroi tripartite talk amadi akoi arrange tawan mama changi haibase aigi side tagi 14 gi convener oina thamjage aduga community leaders in dei sodum moigi akoina wari sajarubado masa masa na problem jamjage na sumana thamjam